Singjamei Constituency MLA Y Khemchand as Minister, Nemsa Kibzen Amade Losi Dikobu Deputy Minister Oina Amade, Govindas Konthozam Amade Kuraizam Lokenbu Minister Shingwena Ngarang Washak Loukhare, Washak Lobagi Thoram Heg Loibagatse Minister Yumnam Khemchand as Laguna Pangthokiba, Anoba Mantri Mandangi Ahanba Mipamna, Manipur Legislative Assembly Mifam Kaubinaba, Governor Da Haizenaba Warep Lauki Hairi, Madugi Tungda Governor Ajay Kumar Balada, Cherol Amapisin Kibani, Ahan Bamifam Masida known as the Minister Oiraba Y Khemchand Fungdokibada, Lamdamasi Chakwat Hanna Bohonavada, Ahan Bada Santi Lebatangai Fade, Lamdamasi Kanglup Kuntratarukna Punna Semakpane, Masi Pundamak Asi, Kautopa Taragadi Manipur Asi Sakot Payaroi, Santi Purakpang Amloy, Mamanga Tokiba Irangi Waroisin Amapurak Minaraga Punna Hona Miniduna, Manipur Asi Santi Purakpada Kanglup Kudimaki, Sahayok Pibiu Haiki.